Mayam, Nasidi, Wangkhei phee on a Suzarage, Wangkhei phee says, and Titan do Niboka, Ado Wangkhei phee, Hanmang the net, I with the Loy, Moise Kuna, Wimanga Hana Suranica. Hadi phee Mama Susan was singing the Aduna, the Mam Susan was a pisu, has a swat could the some waba, the gi, Sipi Manga Hana Suda Niboka. Those and Titan with the gi, the Putzarke, Tai below Loy, Wangakane, Duka, Wimanga Siniba. Duga hujik santhi laitri bako san khwai dagi Wangkhei hanba subagi maru oiba santhi se jiwali adu santhi se laurudoi to myam yengmina se santhi lobam yaure santhi sida lai santhi da lai ko santhi sida lai ramme do santhi lobu se am la pe bako do lai ne sanje santhi lobu ko no idema santhi mayam sida hana khadi thit hawre ko do smaina si thit chalani si na sai raw pa dune ko si ja duga ma je smaina loina thit chalaga khigi mangon da sum yam kha mapang ki saruk da yam ka hena khigi chaw ba ka kha yaw do adu do sida mu chum dune ko yamna kungba keno da sum ba di mu ya de na si khar lan ba ga sida chum dune smaina hana phajana thit lani duga chum dune kano santhi je thit pa loi le ko duga si ariel hape mana hap chale magi kona ga do ba chang de ko du yang ga hap chale duga phee se lup salani duga hinga ma si hing se mating ga tham de ni phee manga gi kano ni phee manga taruk sure phee amaga hapchale duga si dugi moi taruk ni ba ko thik ise duga nga si ahing se matinga ga thamani aduga hai nungala ga lokhalaga su do ni ba Wangkhei se dum yam drabada numi humni gi chang su bada mathang step to charake mayam siwi phee sidi kano ne ba मासे अहन नते बको हाना इनरुरब फीनी बा दैदो मासे ngौ हाइबा याद्रबा मासे सिदनु सादा ओइबगी खर ngौ मान बै वाने बको मयाम रत लेबदि आम ए दुगा मासे
ꯑꯩꯈꯣꯏꯅ ꯁꯟꯊꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯜꯂꯒ ꯁꯨꯗꯣꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯉꯧ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯉꯧꯔꯛꯄ꯭ꯔꯥꯗꯣ ꯑꯗꯣ ꯃꯥꯁꯨ ꯃꯌꯥꯝ ꯁꯟꯊꯤ ꯂꯥꯛꯄ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯁꯜꯂꯦ ꯃꯌꯥꯝ ꯁꯤꯁꯦ ꯁꯟꯊꯤꯗꯒꯤ ꯂꯧꯈꯠꯂꯒ ꯅꯣꯡꯉꯥꯜꯂꯒ ꯁꯟꯊꯤꯗꯒꯤ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯑꯒ ꯁꯔꯞꯇ ꯑꯃꯨꯛ ꯁꯨꯖꯕꯅꯦꯕ ꯑꯗꯨ ꯁꯨꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯖꯅ ꯐꯧꯕꯤꯔꯦꯀꯣ ꯅꯨꯡꯁꯥ ꯆꯥꯍꯜꯂꯤꯅꯦꯕ ꯅꯨꯡꯁꯥ ꯆꯥꯍꯜꯂꯒ ꯐꯤꯁꯦ ꯉꯧꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯐꯧꯖꯔꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁ꯭ꯇꯦꯞꯇꯣ ꯑꯃꯨꯛ ꯁꯤꯅ ꯑꯍꯥꯟꯕꯒꯤ ꯃꯔꯣꯟꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯅ ꯆꯅꯥꯡ ꯑꯔꯣꯏꯕ ꯊꯥꯗꯣꯏꯅꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯃꯥꯁꯦ ꯆꯅꯥꯡ ꯑꯅꯤꯔꯛ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯆꯅꯥꯡ ꯑꯍꯥꯟꯕꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯃꯨꯛ ꯊꯥꯗꯣꯏꯅꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯆꯅꯥꯡ ꯁꯨꯃꯥꯏꯅ ꯐꯤ ꯈꯔ ꯀꯨꯡꯕ ꯑꯃꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯆꯅꯥꯡꯁꯦ ꯆꯅꯥꯡ ꯊꯤꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯔꯤꯕꯥꯏ ꯍꯥꯞꯄꯅꯤ ꯔꯤꯕꯥꯏ ꯃꯍꯤꯁꯦ ꯍꯥꯞꯄꯅꯤ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯅꯤꯝ ꯈꯔ ꯑꯃ ꯍꯥꯞꯄꯅꯤꯀꯣ ꯅꯤꯝꯁꯦ ꯌꯥꯝꯗꯤ ꯍꯥꯞꯄꯣꯏ ꯅꯤꯝ ꯌꯥꯝ ꯍꯥꯞꯄ ꯌꯥꯝ ꯌꯥꯛꯁꯜꯂꯗꯤ ꯐꯖꯗꯦꯕꯀꯣ ꯑꯗꯣ ꯈꯔꯗꯤ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒ ꯁꯤꯅ ꯔꯥꯅꯤꯄꯥꯜ ꯁꯤꯅ ꯐꯤꯁꯦ ꯑꯃꯨꯛ ꯐꯖꯍꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯤꯠꯄꯤꯔꯅꯤ ꯑꯗꯨꯒ ꯊꯥꯕ ꯌꯥꯔꯦ ꯐꯤ ꯁꯤꯗꯩꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯑꯅꯤ ꯄꯥꯏꯔꯒ ꯅꯥꯀꯟ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯆꯥꯕ ꯈꯣꯠꯄ ꯌꯦꯡꯉꯅꯤ ꯆꯥꯕ ꯂꯩꯔꯒꯅ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯆꯥꯗ꯭ꯔꯒꯅ ꯑꯗꯨꯝ ꯐꯧꯔꯅꯤꯀꯣ ꯑꯗꯨꯒ ꯐꯧꯔꯒ ꯑꯥꯏꯔꯟ ꯇꯧꯔꯒ ꯂꯣꯏꯔꯦ ꯃꯥꯏ ꯁꯤ ꯄ꯭ꯔꯣꯁꯦꯁꯇꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯤꯗꯤ ꯌꯥꯝ ꯉꯧꯔꯦ
ꯃꯌꯥꯝ ꯐꯤꯁꯦ ꯑꯃꯨꯛ ꯈꯦꯠꯆꯔꯦ ꯑꯗꯣ ꯑꯇꯩ ꯐꯤ ꯃꯔꯤ ꯑꯃꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯕ ꯈꯣꯠꯄ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯌꯥꯝ ꯆꯥꯔꯦ ꯑꯗꯨꯗꯨꯒꯤ ꯃꯥꯗꯤ ꯃꯇꯝ ꯈꯔ ꯆꯪꯉ ꯈꯦꯠꯇꯗꯤ ꯌꯥꯔꯣꯏ ꯁꯤꯗꯁꯨ ꯂꯩꯔꯦ ꯌꯥꯝ ꯆꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯂꯩ ꯁꯥꯠꯄ ꯖꯒꯥꯈꯩꯁꯦ ꯌꯥꯝ ꯆꯥꯔꯦ ꯑꯗꯨꯗꯨꯒꯤ ꯀꯟꯅ ꯈꯦꯠꯂꯤ ꯃꯅꯨꯡꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯈꯣꯠꯄ ꯑꯣꯏꯗꯦꯀꯣ ꯁꯤꯒꯤ ꯐꯤꯖꯤꯟꯈꯩꯁꯤꯅꯦꯕ ꯆꯥꯔꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯃꯅꯤ ꯃꯌꯥꯝ ꯑꯥꯏꯔꯟ ꯇꯧꯔꯦ ꯑꯗꯣ ꯑꯥꯏꯔꯟ ꯇꯧꯕꯁꯦ ꯐꯤꯁꯦ ꯐꯤ ꯈꯔꯗꯤ ꯑꯁꯤ ꯐꯤ ꯃꯔꯤꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯐꯖꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯝꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯇꯝꯁꯦ ꯌꯥꯗꯗꯅ ꯑꯗꯨꯅ ꯁꯤꯁꯦ ꯈꯛꯇ ꯉꯥꯏꯔꯦ ꯁꯤ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯑꯗꯣ ꯐꯤꯁꯦ ꯐꯖꯅ ꯆꯔꯥꯡ ꯂꯣꯏꯅ ꯀꯜꯂꯦ ꯑꯗꯒꯤ ꯐꯤꯁꯨ ꯌꯥꯝ ꯉꯧꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯑꯥꯏꯔꯟ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯥꯏꯔꯟ ꯇꯧꯕꯁꯦ ꯁꯤꯁꯦ ꯈꯛꯇꯪ ꯅꯝꯖꯈ꯭ꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯐꯤꯁꯨ ꯌꯥꯝ ꯉꯧꯔꯦꯀꯣ